Manipuri Sanskriti na LAKPA hai si equated nati Manipur da nati mapang kuding magta see problems in lay revenue si globally yam chaw with suni karino heda historically equina human civilization si matam da equator Homo erectus tagi laiba Homo sapiens so epagi lambi si thungna na basalak pa matam stage da miyoy basina kwai dagi sathi ba juk amanda ta malong ye madudai thorpa makhol duna fascism hena fascist singe angat pa makogi Iran hi makogi wakalom si Mingon the open neighbor Wakalun, Mang Targa, Europe, entire Europe, again, Prithvi, globally, must they had to tea and Omatama. Matu Mutat Nanaba, Hotnari, when they had no Hotnaraga. Muyabis in the Honaraga, Maruina, Achoba, continent sings the effect, LAKPA says the Honabata. Domination sinamu notes in Bayagadra, Haidana Tori. The same Japan, the 1945 bombing, say atom bombs, say Tatabangatanda, Madudei the Torpa Magi, results, Madugi results. Japan, the period in Torpagi, the Singeki period tenor. Ang period na communism yamna kanotoba intellectually yamna yawa intellectually yamna participate over po thori thoraga madusu Russia da China da kona successfully matam khara sathaki ba smaina sathaki su Japan da dingam gide adu Japanese culture Ngasai culture has Japanese cultures in a Kayam Satigia within a span of 5 years, 1945 to 1950, the Amukhana reproductive society Sebaga Shingeki periods the intellectual Mayamama Aduga Mapanda Tamba Chatluba scientist Mayama Punsalega Makoyi society say Amuhana growth see speedy or the speedy or the growth of the people namki. Aduhu Maduna Communism Sidigi Lagmat labor Namdraba Prithivish Yanning the boy and the Torapasadista. Akun with the Kadaya Tungaragi had the Mayamaraksta liberalization, liberal attitude, Puba. Wakallo, philosophy, ideas, ideology tuba, sangsarama, prithiviyama, thoraki, thoraki. Adubu maduna, I quite ye pukningu pelen bangama bra, I better think namdre. Aduna liberal about attitude, the low raga, I quite karimata topangam than a lera paduteda. Madugi tanjatugi manung the day, a chobo wahang lai. Kari wahangno haina haibada. Ekui oil pivams the Prativina oil pivams the globally young matam the ecological collapse and technological disruption. Si equina panga kari haibada. Prithivi's na sukwina civilization and a man of home the Tamuriba civilization say, Masi Kagodana, Atopa, Yamna innovative over idea, Pullaba computerized over Asiama, robotic Asiona, Huchel Pangambagi, Sangsara Madako Tau, comfort Mayamna, Punchillaba, Aduga artificial energy Mayamna, Punchillaba Sangsara, Singlet Lega. Equina, Isase, Anuba Prithvi Amada Hinge, and Equina Logerba, society was singly. Aduga, Madugi Banunda, Yamna
chauba wathok si karino haida manung da Cold War mayam thoriba wathok si manung ngasagi Western mentality gi yamna Western phenomenon yamna satiba Europe ki lepa kudimana mana tumin na dominate taunana ba honariba sangsar se dominate taunana ba honariba wakhalga anu suksi daisda Islamic State ki makhoi Islamic ideas siga clash taunana ba gi achoba wathok ama manungda thoraba adugi amuk mapanda thorakba matamda ngasagi hoji phawa loidriba naran handa loishin kibdangai ba Syria gi war ba aduna masi mayam si leirba prithvi si ada lamai saga aingonda thundabani haibagi asada aikoi gi culture da sokoi haibdi leitabani na prithvi gi mafam kudingi culture se sokle sokpada da thugai baga kokai baga tawdna kanagi Afghanistan da Iraq da Syria da mafam kudingi mata da gi African countries and so the tawriba mayam si kari da thulai no hana haida hairiba phenomenon Western phenomenon ne adagi Islamic State ki wakalon ne azadagi anova computer age ki robotic age ki magi kano ne kare haitare mental occupation se adu tor matam da ekoi si energy yaw da tantarba society ama onthok na ba globally laaba hausi ekoi culture si hana dagi kya olege du rabdi si wang se lai ekoi mayam uri khangi ekoi ole harisimati khangi ekoi hana gi natte harisu khangi marandi saurba prithvi asigi achowa leipakna pirakba akanba yawun safuda ekoi pikraba leipak ekoi se ningna leijaramba pot khudimuk se moida khudol tamaga mangun gi bagi mahung da lae fara ona khami ekoi culture ekoi sanskriti haibati ipai pusing bibiramba tambiram hauna lonche pathak paring thaksik hasi thogalon bebha saksai uthak panthai pawro lining laisol harau kumina chingpa wow sagalaga makoi ki philosophical thoughts sing abati hingbagi si da hiza tabna thambiram ba koi cultures ekoi nga na chapata wan thole heusi adu makoi si sakhat pagi namadam ekoi dagi setok ki betabra natraga langthok ki betabra natraga ekoi se hingi hena pahai dai selaga khabar da kari da khala iraga ekoi culture si ekoi na ai bisana kare iraga ekoi si hingna lei dori bra culture to ekoi culture bi hingna lei dori bra natraga da 10% 20% tadi na pangam na ba hon ba ngam idori bra ekoi hai si yam so hang ekoi society da maram de socio-economical growth masi chapana torko matna growth la ko matanda ekoi yam sathi ba khongpham da dum lei ngasi phawda India na sahi asuk samna 100 thoi independence phangaba matam si phawda ekoi north east ki oid ba phibam city kadai da le horige natrak Manipur na oil film si kadai da le horige haina haibde ekoi khangner bo afadni ekoi da hoje train ho yo tri ekoi da du yo tri ekoi da data tri ekoi da 6 lane gi kano ma ba bo le tri fazana aduna ekoi da award pasi wat engais da amok ekoi gi culture kana ekoi gi leiseba ekoi gi sanskriti duna lenga oina chenga oina leijaram bani ekoi di karimata leitar su chadar su thaktar su matudana ekoi se hingjaram bani
Manipuri culture di mana leisure papankai lamkai awang da ko maikai meyam leiba sundai meyam leiba sidagi hena Manipur ki pak magi mathak ta kupi papi sidi Sanskrit ki pe sidi ondo pak na khanga lei pak ni akoina karigba honaradi hausiksu haiba patha paring thaksi kasi loirim akoi karma kai study to go yari yadab dinati adu akoi the shortcut si mana anuba Jukki phenomenon nina shortcut chi amna pam banina shortcut ta loina sakya dina kiningai oi da badi lekre kiningai oi Manipur se aina yengjab da prithvi gi atai lek pak mayam sangdam na bada aina sum yengjab da Greece hai ba lek pak siga koi gi yam mane aina sum thijan bada aina yeng bada Greece se yamna chatle sacharure ai imana ba igi maru mapang su yamna le Greece ta moi gi thazab dumaina ai koi dis le ai ko hujib haw moi ada chingi character kakak ki basidi leiri moi gi audai chenthara ba turiel macha to dei da aina ningjaba se haire ge singdu khalaga aina ningjaba to solaga thakchal nang ningjaba thumni gaina hujik so dum tawi moi adu adage di lai se yam haba moi ge umang lai thong to se on tho ya haba adu ga koi ga chapa Greece nasne kai ge me da amaga Greece ai bele pak simu Greek sing simu chao se le tre prithvi da kwai dei hena maring jel leiba Greek adage di prithvi da kwai dei hena philosopher to pa Greek sing adage di prithvi da scientist to pa mathematician to pa playwright to pa philosopher Socrates kai na Paul se sip to pa si Greece ni Greek ai jati si kiningai maring je chelei da na mastation Trojan women guy na lady ba please da Helen of Troy gi wari Helen of Troy gi ngasai gi was this the face that launched 1,000 sheep and burned the topless tower of Ilium ga hai ba phachhe gi phachhe ba loi kam nai tra Helen hai se film the Rosanna Protestana sari ba Helen adugi leipak si tramai to ge hai makhui ki culture se kaya phajakraba culture papam hukun da mandir mayam phajakraba lai mayam statue mayam sculpture mayam si leidana Alexander Wall laidana Hindu kus lalaga Aristotle hai se Alexander ki kanone na tutor Aristotle Alexander Wall 327 BC the Hindu Kush lalaga in India da adumatik kan ngeli pax adugi le pato moi masen amaga ti sugai yana da na to khangte adu to khangte maring je yam le ba amaga se sugai yana da amaga se hekte yana ba ji Helen Troy ki wari this amaga se te yana ba amaga hetta tauna ba je ji tawri ne se Turkish invasion LAKPA Turkish na moibung mai thi be Turkish pesuleta bale pak na moibung mai thi be marinjen mana dabda aduna Greece bale pak se 700 years under the Turkish invasion Sahitya namuga thamme Turkish bale pak se Turkish na aduga mohigi culture do totally mangangi howsik asukyan the research store power Greece the Greek detirum hena pujada mantra solips mana detirum gi magi mantra sol gi chanting akoi gi kanos leishda yahan ha Dionysus ki temples in ista chanting toramba mantra sing gi natraga folk ki natraga makoi gi phase khaba lu sing gi ko gi
Amat mari makong leite Greece. Karimata leite. Moina hanan na paniyam ko na rasu. Hanagi tune, hanagi chanda, hanagi culture, hanagi kanomiyam do pangbangamre. Because Turkish in 700 years mokoy namtan na tambi. Adunati aduk chawraba aduk kangraba lepa Manipur so dum lepa mi Manipur lepa talent yam lepa caliber yam lepa pandit yam lepa macho yam lepa pati yam lepa aba ko ning thau na pan ki ba culture bo chawkhat na bo honang gi maning thau kaya aduga lepa ko chawkhat na bo honang gi maning thau kaya praja kaya macho kaya mayam lepa Adugi lepak to, aduga makoina tambiraba, bandhi parosing makoina takpiraba pavtaksing, akoi ki chatnarol parindo, makoina tambiraba sanskriti ni. Adugi sanskriti to lengjel manatra boidi soidana mangi ani haribi, akoi da mi pai mamalai. Hariba mi pai bisi akoi lakti laga. Hekta kuna kalbang ngadra hai ba wangsu adumak leire karigina the globalization se la ko madamda karam hai to globalization sina uri badi kari no hai da ekoi ki kanu sing se macha lepa masa mo koi culture sing se masi swai la mangun ni bagi mo koi ki tendency le aduna identity of Manipur, identity of Manipuri culture si kaya kuina kuna masi ngatana thambang ngam gadagi aduga mangthari ba saruksigi masigi kano si kaya kuna kanbang ngam gadagi haina haibasi aikoi khanba yam maru oi Manipuri culture la yamna nuksiba pot amale Manipuri culture se aina sum khanjapata karina kendra bindu oige haibata ima haiba wahi palen ima haisana aikoi ki culture ki horatham oirmale haina khalt karigino haida immediately after cutting the umbilical cord, as I give query in chance head tarapaka imaga aiga maratale jerambasi kaptatnaba says the imas in a wa angams in a wa than a kapapa masidaki haure ima aduga ibana aibu aina mit pangthok thringai dagi mana aigi damakta khanbiraga society se uhan gadun bani mana hairaga mana khanba hokramni kram haina ai isa se samaj se is da putho kadori bino mamonda aina kari haigadori bino haidana khanba hokre